Lakhipur online puthok saba October ki tang mapan Sagol sen numit ki Khomjinba Pao tabirase Ahan bada maroi Pao Jubin Garg na laikidabagi thodok mari lenana DSP Sandipon Garg phakre Alliance Airlines ki Kolkata Silchar Imphal lambi ki flight service tingjilaba yana leire haina BDF na paudam khre Puya mai tha ki bagi apun baning singlup pumanil na sinduna puwari gi amam namit pangthokre California na Diwali da state holiday lauthokre amasung kang tournament ngasi SAYC sorogating biga kasar kangkhut biga sanaragani Haujik mapungoi Pao tabirase Sagnai raba saisakpa Jubin Garg na laikidabagi thodok mari leinana Assam Police ki DSP amasung Jubin Garg ki mari matasu oiriba Sandipan Garg phagatkhre mahaki mathakta Bharatiya Nyay Sanghita gi tongan ba act ki makhada case laukatki Sandipan Garg pu Jubin Garg na laikidabagi case asiga mari leinana special investigation team na phagalaba matung numit taret ni gi custody da thamnaba haikhre SIT na hojik phawbada thodok asiga mari leinana thijinba sigi manungda organizer Syam Kanu Mahanta Jubin Garg ki manager Siddharth Sharma bandmate Shekhar Jyoti Goswami amasung Amrit Prabha Mahanta yauna phakiba mioi pulapna manga sure thengna phangba paw magi matungina Boka Soigao Kamrup Court District SP in charge DSP Sandipon Garg thabaktagi suspend tawkhre hairi Amaromda thodokasigi matangda Mukhyamantri Dr. Hemanta Biswa Sharma Delhi da Singapore gi High Commissioner ga unaduna Singapore Police ki mateng logani hairi amasung thodokasigi achumba wail fanghana bagi damak Assam lengak na soidana honagani haina ngarang Dibrugarh da pangthokpa thoromamada saruk yaratuna Mukhyamantri na wafamasi phongdokhibani Silchar Kolkata lambida pairamba Air India gi service lepkhre Haujikna amuk lakliba October ki tang 13 tagi Kolkata Silchar Imphal lambida pairiba Alliance Airlines ki flight service su thingzilaba yana leire haina Barak Democratic Front na ngarang paumisingda BDF ki media cell ki convener Joydip Bhattacharya na phongdokre mahakna hai Guwahati Dibrugarh gumba sahar singdadi flight service ki masing hengalakli adubu Silchar gumba mafam dadi flight service asi asum hantarakli haiki mahakna makha taraduna hai Air India gi service lab ki basina mafam asi ki passenger singna awaba kaya mayokna ringai matamasida haujik amuk Alliance Airlines ki Kolkata Silchar Imphal lambi ki flight service asi lab krabadi yamnamak awaba phibamda lakadori Joydip na hai Alliance Airlines ki service asi Kendra Sarkar gi subsidy na chathari bani adubo subsidy ki matam lokibana service asi lep nabagi maramni haina flight service asi na lep krabadi manipur amasung Barak Tampak te leriba miyam gi chathok sasinda awaba kaya mayok nagani paramaduna Kendra amadi Rajya Sarkar anina honabiduna service asi makha chathanaba mahakna dabi tawkhi আরেকটি খবর হচ্ছে যে কলকাতা শিলচর ইম্ফল যে ফ্লাইটটি ছিল এলায়েন্স এয়ারলাইন্সের গভর্নমেন্ট সাবসিডি বন্ধ হওয়ার জন্য সেটিও বন্ধ হয়ে যাচ্ছে আগামী 26শে অক্টোবর থেকে এবারে যদি এই ফ্লাইটটি বন্ধ হয়ে যায় একদিকে হচ্ছে কি ইম্ফলের সাথে এখানকার যোগাযোগ প্রচণ্ডভাবে বিঘ্নিত হবে তাতে করে মণিপুরের মানুষ এবং এখানকার যারা বিভিন্ন কাজে ইম্ফল যেতে বাধ্য হন রেগুলারলি তাদের ভীষণ অসুবিধায় পড়তে হবে Puya maitha ki bagi apun baning singlup Pumanil Kanglaipak na sinduna ngarang Naurem Thongi Yumnam Keso Singh Community Hall da puwari gi amamanamit pangthokre thoromasi kumjali sing amaga chatret ka kunthra ni thoigi mera thagi taratre ni panma nongmaising nimita puya maitha do ki bagi nimit adubu ningsingduna chahi khutingi pangthokpani thoromasi gi sarukam oina ngarang ayuk Kanglada ritual program pangthoklaba matung Layoi kraba maichau singi mafam dai kai khumna jaki thoramda Sorai Sem Sanjit President Akomlup Kanglaipak Wai Lairik Leima President Kanglamai RK Sanahanbi President Kanglai Imalup CH Pakpi Chanu President CLK Akhom Langol Social and Cultural Activist Advisor Siko Aksil amasung Kanglaipak Calendar Board amasung Leima Pokpam Joy Kumar Maitei Joint Secretary
Panthoibi Sindam Sanglen Waheng Khomana President Member oina saruk jake Akomlup Kanglaipa ki Vice President Telheiba Mangang na taram nokpagi warol pikhi amasung Pumanil Kanglaipa ki Convener KS Dharana keynote address pikhi Thoromgi aroipeda Haigruzam Sanoba VP Akomlup Kanglaipak na thagat warol piduna Thoromaduloi sinke Manipuri Literary Society Imphalna October ki tang 3 laipok pokpanumita Society asigi office ta Dr. Moirang Them Sobitana iba Barak Tampak ki Manipuri Saireng da matam ki khongthang haina mingthonba Neina Waring ki larik ama phongkhre Society ki President Naurem Lokeswar na Thoromapu aduga Nongmai Them Kiran Kumar na Chief Guest oiduna pangthokiba larik phongbagi thoromda Maharaj Buddhachandra College Imphal ke Assistant Professor Kaisam Rani Debina Larikasiki Maramda Ngangbikhi Kasar District Administration amasung Jila gi Joint Director of Health Services ki maigedagi thokpa notice amana Jila asigi private clinic, nursing home, pathology lab, Diagnostic Center amasung Dr. Singh Chamber pumnamak Clinical Establishment Act 2013 gi matung ina registration tawkudabani haikre aina sigi mayokta leiba singi mathakta lupa lising yangkai dagi lupa lakh manga phawbagi fine gi chairak lei hairi numit 15 gi manungda makoi gi institution sing registration tawnanaba pawasina hairi US ki state ama oiriba California na Hindu singi chawraba Diwali kumhaibu state holiday lauthokre masina America da Diwali da suti lauthoki basi Pennsylvania amasung Connecticut ki matungda California na ahum suba rajya oire Rajapal Gavin Newsom na bilatu da khudyak pi ki bagaloina na lamdamadu da leiriba Indian American singna social media da Rajapal bo thagatpagi warol na pik thankre District Kang Association Jiribam na senduna Jiribam ki Bobo Parada leiba Lamlen Community Hall Kangsangda Punna Kangkut Tarana Saruk Jaduna Chathariba Ahanba RK Ibetombi Devi Memorial Leimarol Kang Tournament Lisingeniga Kunmangagi Ngarang Sana Kiba Matchta Yawol B Champanagar na LEC Bobo Para Ebo Panjal Taruk Mangada Maitian Kre Match adu KS Basanta Singh na umpire aduga H Inopisak na scorer Ubiki Tournament asigi ngasi nungtil pung amataba matamda SAYC Sorogating Biga Kasar Kangkut Biga Sanaragani Nungairaba Pao Yoga acupressure amadi physiotherapy gi matingna adomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laingana bagitamak ngasimak lengsin birago Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nomaizing natabada numit kudingi ayuki pung mapandagi numitangi pung 3 phoba layengzari Mobile number 8638078821 Hairiba number asida layengba lakpagi mangwainana appointment book tobinaba khanganjari Admission open July lising aniga kunmanga session gidamakta UGC na recognize tawraba thataruki oiba paramedical certificate course kaya gidamak mingchanba haujare dental assistant ECG assistant nursing assistant rural healthcare multipurpose health worker emergency and ambulance attendant naturopathy and yoga science phlebotomist amadi x-ray technician gi course tambining basingna July gi tang 30 gi manungda mingchanbiba yaragani arts science natraga commerce 12 pass tawraba singna self employment natraga thabak phangnabagi damak coursing asi UGC na masak khanglaba Lingya Vidyapit University gi makhada hangdok sabani Silchar Rongpur Part 2 Rongpur Mitei Khunmanakta Sri Krasar ga thangnabada leiriba IMPS Open College Energy Healing Center campus asida lengsinbirago akupa marol gi damak mobile number 9395732456 natraga 9706554286 number asida pau phaunabiu
Lakhipur online channel asibu yengbiribasingna paw asibu like amadi share tawbiu amadi hojik phawba channel asibu subscribe tawbidribasingna subscribe tawbiu aroibada maruoiba paw amukhanna Jubin Garg na laikidabagi thodok mari lainana DSP Sandipon Garg phakre Alliance Airlines ki Kolkata Silchar Imphal lambi ki flight service tingjilaba yana leire haina BDF na paudam khre Puya maitha ki bagi apunba ningsinglup pumanil na sinduna puwari gi amam numit pangthokre California na Diwali da state holiday lauthokre amasung kang tournament ngasi SAYC sorogating biga kasar kangkhut biga sanaragani Lakhipur online YouTube channel gi paw sandok jaba ngasi gi oinadi matang asidaloi jare